Marup maya channel asida amuhana welcome tawjari ngasi akoina amuhana khaminasi interlink gi anova kari update lak ke haibado ahan bada mayam toina hangnaba interlink wallet ki matangda mathangdana akoi gi handak nauna hapakpa akoi gi spin to wheel game ama yauri bado dugi matangda khaminasi company gi matungina di interlink wallet che handak ki tha November haropada semgani hairamani adubo US government gi shutdown maram oraga adubo laibu phabadi marup miyam handakta US government gi shutdown je office man shutdown je senate ki ayaba matungina ayaba pigre shutdown leigidre open tawre aduna yam thuna athubida hayeng oibeya hangchit oibeya masem oibeya koi interlink company na okoi National Institute of Standard Technology da Institute of Standard and Technology da hek thajan baga makhoi ne hek ayaba pirakpaga no manini humnida makhoi ne hek ayaba pirakpaga no manini humnida adum yam thuna akoi version 4 da akoi interlink app ki version 4 da akoi wallet che uba phangani adubu akoi na khangada bi marup maya handaki interlink app version 4 la kumatam da yaurokadri poche kari no hambada akoi wallet interlink wallet ani subada akoi ITLX DeFi exchange akoi interlink exchange ahum subada akoi verified tawraba ITLG amadi mari subadana ICS human credit score haiba pot mari je yaurkani human credit score marup yamna hana ju khumbiramgani akoina interlink ecosystem jida saruk yaruwa game sana bo gera bot thada bo gera any saruk yari ba dingi akoi human credit score je hengalakani sigi matungina akoi wallet ta akoi verify ITLG chang ko je ahana code gi oibadu oigani hine interlink lab ki app ki version 4 gi matang dani sida yaurkada mayam do aduga version 5 tana kari yaurkadage kari tawba yarakadage haibada akoi verified tawba ITLG je akoi kaitare akoi ITL da ondokpa ITL da akoi locking tawraga natraga staking tawraga ondokpa natraga exchange tawraga direct ondokpa sigi facility je akoi version 5 interlink apps ki version 5 tu uba phangani marup mayamna ado hoji akoi version 4 je akoi khora nangainari ado yam thuna handak November tha jida soidna uba phangani ju akoi thajabal lei company gi matang deisu aduga sina si oire marup mayam aduga amula ase khoi kano gi matang spin to wheel na handak nauna update tawbada yauri bado sigi jena karamaina kamdauge habada sigi spin tawba matamda si akusida spin tawba matamda akoi dagi kemta tingnadaba kemta leite sida khoi free da spin tawba yai adubu ahan bagi spin di free ni ahan bagi spin di free da tawba yai adu matung taba spin di akoina Facebook tani khangde Twitter tani khangde akoina spin to wheel akoi 4 million note celebration oina interlink lab na 4 million note subagi celebration oina spin to wheel si celebration gi oina tawri base si akoina Facebook da Twitter da akoina yarige spread tawrige yarige share tawrige akoida spin tawbagi akoi khudong chabado akoi hen phangani hai tare ado sigi share tawbase Facebook da Twitter da tawbase nomada hanjan tawgera adum toina adum tungkoina tawgera ya adugo sigi poche sigi akoina tawgadori je kari na habda sigi spin tawbase da akoina spin tawraga akoina letter ama phangpodo letter da sum khomjel laga akoina letter da pumjel laga tarakpa matam da akoi USDT price phangdoini akoi asengma paisa United States dollar tether phangdoini ba haibede ado sigi poche phangge haragadi akoi wallet ama hana connect tawdaba yaroi trust wallet oigera metamask oigera any other wallet aduna handaki spin to wheel sanabada marum yamna koina USDT phangge haragadi USDT 10,000 USDT bogi reward ni makoina pidoije ado pibaje koina letter miyam khomjalaga letter miyam dana koina word semjalaga interlink labs ada ta kari guma ta phangari 10,000 reward phangdoine ado si phangge haragadi koi wallet connect tawdaba yade akoi crypto wallet metamask oigera trust wallet oigera akoi any other wallet akoi connect tawdaba yade aduna sigi marup mayam aina haibada chithau ba malaire akoi Facebook da Twitter da akoi spread tawgadaba haribase sigi spread tawbase ahama da akoi code ama hana semgadabani ko sigi code ama referral ama hana semaga akoi na kana tawgadabani akoi na Facebook da Twitter da share tawgadabani hai tare ado sina si oire sigi khutong chabje karum kanba pige haibada hanak November thagi ta kunumdoi bok da piri hai tare company na marup mayam moi company gi matungina amuka su hanna mayana ju khangbiramgani company ki akoi ITLG je akoi interlink project ki token ngai je akoi market la kadab ja handak chahi loi pa na traga mathang chahi hor pa bawda
ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯄꯦꯄꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯝꯃꯤꯈꯩ ꯃꯔꯨꯞ ꯃꯌꯥꯝꯅ ꯏꯇꯥꯎ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯣꯝꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯇꯣꯀꯟ ꯇꯥꯟꯕꯅꯤ ꯈꯪꯗꯦ ꯉꯝꯃꯤꯈꯩ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯒ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯒꯗꯕ ꯑꯃ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯁꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯂꯤꯡ ꯄ꯭ꯔꯣꯖꯦꯛ ꯑꯅ ꯀꯟꯅ ꯑꯃ ꯁꯟꯗꯣꯛꯏ ꯑꯩꯈꯣꯏ INTERLINK ꯂꯦꯕꯀꯤ ꯃꯈꯥꯗ INTERLINK ꯂꯦꯕꯀꯤ ꯃꯈꯥꯗ INTERLINKꯒ ꯁꯝꯅꯔꯒ ꯇꯧꯕꯅꯦꯅ ꯃꯗꯨ ꯁ꯭ꯀꯦꯝꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯆꯪꯁꯤꯟꯕꯤꯕ ꯃꯈꯣꯏꯗꯒꯤ ꯇꯣꯀꯟ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯇꯥꯔꯦ